Haishira episode 7 Poduna Lactary Mayam Puna Taminarasi Makagi Dongan Sariba Kis Kitchana Duda Tamnalai Luhen Mayam Balukasu Nganu Dumatu Forini Haina Togduna Lerami Matau to the Luhen Su Junction to New York City Horendi, how the Baninganusi? How Lucas na adu khara haraw haibadubu manangpa na itanta na kunakpa duda kadore kaso tawduda yang bujo noina taw kaisu haikrabani laani nasala ngamdrabo nangbo kaso tawdi ado yambong jawdi karam kanda jangni next week ki Wednesday numida janglani adudi ngasi Monday kuidrene ado nangbo horen moigi uncle bimol gi macha nupido lakani haibani Kamay daw gimado yung ang ba? Noise ko so pulli hay na tayo. Nahanway dagi haw na kainom di daw bani ko. Mayaman na hari ibawa do tapada luhen sa kumdai. Kang dila pun badi pulli. Ado yamri di hay na di. Ado nini. Asida bo ko'y pabong sina karida bo mamang oining ija no kang di. Ay di inaw pagi oining di. Kaya di no da. Nang bu pamiro. Pam di ko yamong chaw. Adui saru pazabi ing tapi ama puslao pabung na sirise yogdringayda Heidi nangalo hong nina tawrise as adu ga yaro de ambuto aso na majin manaw du wari sari ngay Bariska James ko salakto na changlei yambuto lu ani diso pulap on thorai Lucas na hana kumlei lao ho yambuto aso na makoy punasim du na nganu du thong bahawi Ngasi di enjang du Lucas na oina thong laduna ahom du manak du da fam nagawari sari makoy mamanaba anisi hanadegi hauna Lucas na su mamanaba oina duna jarambani adu makna makoy masin koina da wadong dong hainay adu bu makoy su luhin gum phana mamanaba gum loina jarasu yambung jo haiba sidagi henba atopo sitaba mingo di sizina jada loina zay Asimang na Lucas na moibu manaw baluhin gumnung siduna luna dawjay. Hana digi hong na dongdongang ba Boris na hana wahawdora Yamuza, ako ite masihoy dudubo kangzaning kreda. Hadak di bawa do Lucas henjang do oto na nung minumi kumla Uning bronoy bo. Ahom do su itataza da kumla ba Lucas kiwando da yam kangning na. Kadang yamuza. Noy na hana kang mamini da. Orida siya mujo. Ay nagresya lorga tarok po namin Imana ba karaga ko isa. Ko'y budget pa ni. Loktak romda. Adu dagi kita roba. Adu jet pa duda mo'y office ki field trip ni hayda na karasuler mi. Area diya mujo. Karang hay bato kang bra. Adu gimapam duda. Kang Adu da ihan hanaw na kibani. Adu ginumita ay kimana ba mayawi. Mana haibige haidana hamdana ikai haiki yara proyam muzo yare number supiri adu neba akoy among jodi sak phasabadina hekta yaiba love at first time kai duni ne muzo manaw passing gi wadita Lucas nokli mane adu dagidi atum khangnagre adu ga among jona akoy khangi haiduna kamaina Adu bro, kara di guri. Nakoy na gari na tingluba ningsing libra, nupi majama. Hara iba do tabada ahum de ingang ngai, luhendi tamoy da gari no kangdaba China ama falbogum, magini kalamba pot ama makibogum fauri, Lucas makatay. Adu gi machedo ni, aiso maoiram ni kalude. Handa ki akon bagi hara iba wadu da luhen kara falbogum masada dawi. Bariska James kasu yingne luhen suni. Makoy su gantari bidya ka Lucas ka na lona yingne bagi. Amati bidya na mo'y jalpanumita yambong chokaw kibadu. Modu pumba ningsing lubada ahum dunong inglai. Masak pa jabali na dudi amu cho. Kang dida. Ay gawin na di fazare. Naretay masido. Yambong cho dudi ngay siyanse. Inagtanak na riya duni. Handaki Boris kiwado da makoy singdo ingangak na kaino hani inglai. Ko na gyantar ka ni amuto. Ado kung basulay bra.
Asi haina noktuna thongliba adu loisili. Asum imungdasu Bimol amadi machanupi Julie-su laktuna drawing room aduda famlaga leirami. Ichabo, school anongbu nungaibro? Handaki kesogi wahangduda Julie-su khali khumlai. Nungai babu. Aikoi luyendi nanga fazana loinaba natro. Loibadi loineyaba. Ado khangdeda babu. Mana ichabu miraiba yabroda. Ichadi tungda lapnaba yaba natedo. Pabung hagi mongonda. Laimadi taningdaba na loirabani sariba waridu. Aduga machana yasiya ningdoi khangi Julie-bu. Laima marak tatna. Samkya, tada, chak jana batawrasido. Itaw, jana basilalasi, angang kaida. Hoi yaida itaw. Asumna sanaringai makhoi ahumdusu changlai. Laima macha singna changlakpa ubata kaurai. Atomba, noigido loihorobro. Loihorema. Pare, ima jak thiraglage. Noina phanaba silo ko. Mama na machada hari baduda Julie-su sat harai. Ima, aisu yauge. Iha ni dai bema. Yaholu, joso. Laima mapuroi bada sauning jai haibadi hairu jai. Hoi, lao. Asumna chaktu chana bahaina loina gas kitchen da pothorai. Laima samayam degi khara matai werapna magi chaktu thammi. Maramdi mathanda chakhom da chabasu phajadabana. Mayam mathang magi fam dana chaktu chaba hawi. How creden changsi dear. Koream chaslonga, na jana hong na thonglabani ngasidi. Asumna nok tana, chage. Asumna nok tana wari dori Bimol-su wafam ama jari ngaiduda haudorai. Ita lukasi luhongbi rasidana. Handaki wahaiduda mayamdu jarambadagi leptuna ingnarai. Yaine ita, chahi so angang budi natre. Adu ni ne ita, aikoigi Imphal West-ki SB-do, adugi machanupi naitom yaubi-do, maagi wahilase. Paine ita aduso. Adu ni ne, sanghasu sauba, ijat laina. Ina khunba aikoidi ina khunbaga. Mana ba chaktamine haido. Ngasaidagi sanariba waridu tabai yarakdraduna laimana. Chakto hana jabi khodana tada samkya. Chage. Adubudi sum harinida. Lukasu tapna hairi. Yani danka, haigidi nupi tridasu. Ayadom yana basinjage. Majagi pakumduda kesona kumdai. Hai, nang uncle na hairi say, nangi panabani ne. Hoy adubudi. Adu kedauni. Ay hoji pakang karawai ningli nupi di ningdri. Aduga aigi apamba soidaba. He, adugi bu. Laimana tatuna. Yarasi, charasi achoba. Asna amu chaktu chaba hawi. Julie di luhenbo yengba lepte chaka jari ni haina tauriba adu. Bimol-su mana haidok luriba wadu lempung manghanba yaroi haibagum grigi taksilagi khankiduna lay. Asumna numitsigi oina ja ising toknaraba matung ngahak wari batai tauraga makhoisu hanaki. Nupa anidudi luhen kapuna amata layduna numitsikauki. Office manungda Vidya Palamasuri. Tanjaduda magi nakanda layriba phone message lakbagi vibrate tawrai. Maduda kanano khanna hangduna yenglui. Message from Yamungjo. Na horen thabol loiraga tholakpada ahiliram ko. Tharaiba du ubada Vidya no fetozai aduga reply du amung hali. Hoy Yamungjo. Asumna matam haukraba mato nungthelgi pung ani tarakpa dwaida Vidya-su office tagi tholai. Office tugi nakanda gari achobagi parking lairiba adomda Lucas na lepliba du ubada jangsinduna. Yambungjo, karakliba du tabada yenglai. Abe, ngasidi bani soipogda chaluse. Ay gari yaw Yambungjo. Adu aidi anghang duana laurase. Aduga ibani ngahamu warisasi. Hoy Yambungjo. Ay gari thaudog lagi Yambungjo su inaro. Asumna Vidya na thoraga school tamna lai.
School pungani makaida thaba oibana moina lambi lakpada suti tharamlabaduda Vidyana manaupi bu puduna lagli yumdamna asomna manaupi bu geta thamlamladuna mahakuiroi thaba amata chaluge numita jingaida halakani hairamduna chatki asomna Lucasna Vidya bu puduna moirangromda thaudarai Sandra yaurabada Lucasna hairei hanbadadi aigalasi nangi gari se servicing karaga bikrasi as kaisu tawdaba gari se yani yambucho ngasidi yaro haba amta yaro gabe yambungchong na tawba pamtaba hoi yambungcho ado ngasi thathasidana unase haisibu wari yamle yam sangle kai warino kita khangzagindana Vidyana numinungli hairakpani adubu Lucasti serious tana aiga nupi hainaba haidana akhoi papungi mamanaba amana silame next week sida aina jangjingaida nupi duga mangol kanaba haidana moina loinare mathangai suti phangbada luhongnaba haina abe ai madu pamde ai nangbu nungsi aidi aigi abe yaudana hingba amla nungsi base phagi nade aduga nupi ga namtana aigi abe gi mohut sinbasu yaroi Hadagli bawadu tabada mamonok lambi Vidya maithong do maksinki Lucas makhatai aina haidose ngashi ibani chiradabani sida no haiba response tawba pamde aduga nangna wariba ichan ani ima aina loine yangsingani Vidya su handakti tablak khumlei yapungcho madu oiba yagadrani aiti larebeni aiga matik yam chanadeda adubu thamoi sinadi nungsirubana yambung chobu ohaba pire koina Lucas Vidya ki lengsumduda paiduna mangondon sinhalaga biyangna thalaba milududa luthana yinglaga abe yambung chokini kanagi soibe yaroi asumna Lucas na yadraduna nungsiba mana ningai tawraba duda thamoi masu pethakibagum Vidya su upai leita ngasi makhoi animak chelami Nungdangi matamni ilsi amadi mamaga manaupigasu mathasana mangolduda famduna lei ibeni machinda su soli egi ichanu pise gyan tadi da ko thongna kharai da bu chatlibano hojik phababu magi khangnaba ama lei haidana chen jong tawramni sunate ilsi su mamagi wadu da hairei ima aina khangbada ichegi khangnaba leiba male karamna nani yai nongbada koiba chappasu ude ado amade leiba male aisu phasanari khangde aikhoi chegi phone da yabung jokba ma uki message lakba aduda aisu hanti haludre chainina hai nangbu khara hangoba yadro matha se sabana lore tawrise mama ga machegana sanari bawaduda manau bisu mache yadon sinduna che ai akhoi che do che le hairo khangdriye na asuna mathasana mama macha homdu leiri asomdasu nungtangi pung tara tarakpa phawba machanupa hanhalaktraba duda keso saungna sija nachanupa du karani chani hairam ke haibanida khangdi samkhya ai sunga sidi hangodre ai na hanjin hanjin haidro nacha singse yengsilu haina samkhya ai sunga sidi he hangodre mama mapana sanari bawari duda luhena marakthana nupi chelamani thengna halaktrabani na macha tombagi waduda leimana kon kalap kanthatuna hai masi masu mathana suksari kansida kesosu macha tombagi waduda atomba no yamung chause nupi ga khangnaba leibrane mapana awaitana hanglakpa duda luhensu haiso haidok lugum kainone khangde babo sumai bane ado yarase kaisu tawramoi akhoi yamung chawdo aisu changlagi tumningi asomna hairamduna magi katamna laki ningsingla ingasai mane school dagi yum hanbagi tholakpada mayambagi gari manba ama ukhibadu soidana oiramgani haina jingnaduna leiraba kokpagum phone da puthoklaga WhatsApp da changduna mogi group da message thasili hayeng khodalao ko group da tharaiba message tu reply satawri
Kaidobono. Ho sana hura lulawo. Borisna. Ya budi yai. Ada nogi du barsado taline. Jamesna. Yare, what he told Lenny, Kaino Hero. Ho a Koyamujodo, no be jail male. Masai Ena, a quiz school, Yamujo Gary Doman Bama, Jarang to give a jiggy Gary Matunginaraga, Tokiba Uiba, Adu the gay, Hojalagre, Aduna, Jen Mamal, Loilanga Rohin. School day of where is it? Okay, boss. Harao he, Yamujo say, no body for the toy. A koigi villains the oideba. Luhin, Yarhe. Asam na numit si Hokrabada, Matangi numitni. Lucas, Nupichile Tabada, Geso. Lucas, Nupichile Tabada, Geso, Manapai Baya the Mamakay, Saurami. Lame Sumata Saraduna. Some cat. I do possible. Darling, this is a hydro. Masi Toganina. Abu me monks, you want Banatro. Some cat. Adobo. Nupi Majadugi, yung Mongol Magdi, Kajibanina, Kasukajaba Kanjado. Siza Kon Kalab Lauruk Bani, Samka, Nanaisu, Kay Hagadabanuk Hungre, Adobu, Janabi Oina Mukta, Pau Haidopasidi, Tobinaba. Abu, commit Kudang the Gihorupi, Magidama, Takadro. Samka, Mibu Aduksu, Hanta Bigan. Aina Heidi, I could attack mana, but the Suaramu. I paint okay, Adu Sonataba. Adobu Hype Samka. Na jasina pamli haidana puragli adugi sumathagda nupi macha sisu thaba ama tawsari magi tabak sidi eigi tu hongna ma yopote ne sija ho yare se amuda chapiyo samkya phare eigi ta phom thopadi tawni adubu ai ma bu loksinbadi ngamloi sija nangna fana basilu aigi su icha thomba lei ahan sima soirsu ai kari su makata na haining de ko Asuna jele banina kesona haido pojatuna wari sanarami. Ibini sukhangi magi machanu pigi maku oidori basina makoibu site haiba. Nungthen wairam duda nupi thilakpagi lekagi lesabi singdu yumdu na marang langli. Bidya famung duda thila ambagi family. Mamana vi kharaga lekagi lesabi singduga ilsisu majigi manakta laktuna. Je Asi haina korokpaduda Vidyasu pungning sina manaw pibu konsinjay. Machin manaw anido hiiglauna kaminay. Tanjaduda laymasu yumda hanaba haina momong nupibu amuktang unaramge haina changlai. Matawduda machin manaw ko narambadu thadawtuna layma changlakpaduda tumin-tumilaynay. Layma momongda yingduna. Inimgi bema imaudi nakokpabu tikanu. Sise paisilo inim na bibani ihamba yam da bathiranu Bidyasu ikaina yamale masi ambong jong nasu pirae bisano sina inim na bibani sise ikai gano nangi awat balayrakpada hekta haira usat sakase thizin baya ponte manem na haibaduda Bidyasu selduluksili moigi lakminaba nubi ama changaktuna Laima, jealousy. No mogi manakta jankraga, tolak dena la ini. Gora ibaduda, Laima sukumlei. Tolage, mayam to bahonaro. Laima asi harduna, mamodon sinduna. Imasi husu lukigi, Pazanaram go. Ahoy masi. Asi haram duna laima husu hanki. Dilamba miyam bomba, hankrabada, yumduda, mama maja makoy kakta maglehawi. Ibeni, majagi nakta laktuna. Imagi bema mama na kaure ibaduda Bidyasu mama don sindna ijabu nupa ma yumduna kamdawna loina bigi ima yabung jawdo yam phabani aiga chahi tare mukti sure khangnarakpasu aduga magi mungdo miyamnasu sakhangna boibana phabongdudi aibu kya pamthwa male ima sidi aibuluna tobi ima su khalibani Migidi thagwang ba imong nido ay koy giga yengnabada yamna khitnay adubu iman haigadabadi hayeng wai luhongaba matung nangi pabong imasi amadi napuroy ba na haiba iluko mogi mathakta kaidongai da chatpa yade aduga imongdusu thugay gi khanba yade ibungodo imasu pharamgadaba male
Nahanmu nanaunubigi accident thokpaduda chenbikhibaduda imana phaiye se khangkhrabani. Hoi ma phaiye dobadi aduga mage manaupa dusu yam phai. Mamaga machigana sanariba waridu tabada Elsie wakhalda khali. As aina yum pangadabasida akhoi se sisuba. Hoida kaidawni aisu yambungda pharaba yadi. Asumna khanja mathanta su momon tawsari matawduda mamana jeyai hoyai mamana kawrukbaduda khangum lakum ha how karino me ngawrobro nangbu masidiba lao ja ising amuta loisilisi kaso tawde baima hoi lao nachedi ngha pothasarasan hoi ma je nang nupa kan be haiko Asi hairam maya higat prapap chenki. Asi hairam maya higat prapap chenki. Bidasu manau pagi matau tuda nautun lehoi.